Loyalam E-PAO tabiriba khudingmapu hidrom susmitana ayuki pau pizari. Manipur da thokliba Erang asi Loisinaba Center lengakna Awangba Thakki Meepham ama Phamkhre haina CM na phongdorakli. Jahi amaga thataret suzilaklaba Manipur da thokliba kanglup anigi sathiraba lal asi lakshinduna mahosagi fibam da hanjilaknabagi damak Central lengakna yamna luba Awangba Thakki Meepham ama Phamkhre haina Manipurgi Chief Minister Biren na phongdokre haina India Today and E-PAO amana hari. Awangba Thakki Meepham aduda kari karamba warep sing khanakibage haibadudi CM Biren na phongdokide hari. India Today and E-PAO asina makha taribadi CM Biren na haikibada maitei amadi kuki furup anigi marakta pau faunadabadagi lairiba khenaba wakhalon kaya asi pau faudokna handuna khenaba sing kokhanaba lengaki maikedigi hotnaba leptre. Loinana lokhat payaba khongthang kaya lokhatli masida lengak amadi civil society organization kaya na punna hotna minabadagi Manipur da ingtappa mahausa gi fibam da hauzik santi hanjilappa haure haina phongdoki hairi. Jiri bamda lairiba maitei sing Centerda free oina chathok chasen tawba ngamdrei. Manipur da thokliba chahi amaga tha taret henjilalaba Manipurgi kanglup anigi lal asina maram oiduna jiri bamda lairiba maitei sing chathok chasen tawbada yamna khudong sadaba mayokna rei. Leikhagi lambi National Highway 37 Imphal Jiribam lambi dasu chatpa yadre aduga Jiribam dagi Silchar town tana chaliba lambi paring asida kuki khul kaya leba maramna maitei sing free oina chathok chasen tawba yadre hari. Jiribam da leriba praja section kaya dagi pauche asida phongdorakpagi matung inadi Jiribam gi Silchar fawgi arapasi kilometer nifumangani. Jiribam gi praja singidi Silchar town asida chatuna miyovana hingmada changdaba yadraba potchai sing lairudrabadi atei lefam leitaba haibadu oire. Adubu Jiribam Silchar lambi paring chatpagi kilometer 10 fawagi manungda lambi mataida kuki kul kaya leibana lambi chatpada akiba pokpadagi lambi chatpang ngamdabani hari. Lambi paring asida leiriba kuki khulsing asi hauki pudri markhulen amadi Muslim ga kuki singa yanaduna tariba lalpani hariba khulsing asini hari. Hauzik fawbagi oinadi Assam Police ke kangbuna yamna toina patrolling chatuna ngak senbagi akanba thabak lokhatli. Adubo Silchar lambi paring asida leiriba kuki khulsingi miyoi singna lambi mayada pulap famjinduna leiba asina maitei singna lambi chathok chasin tawbada athingba pirakpa yabagi chingnaba leibana Jiribamda leiriba maitei singna Silchar town chatuna potchai leibada akiba fawbadagi chanadabagi maram oire hari. Churachandpur Bulamka haina onthoktana ITLF na entry pass kaklaga miyoi kaya changhanbagi thabak chathare. Manipur da thokliba Erang asiga kudong chaba laudana Indigenous Tribal Leaders Forum ITLF na Churachandpur da lamka haina thonjinduna tawningbata tawduna leire. Churachandpur da changba miyoi fawa pass kaklaga changhale aranba thawong asi ITLF ki Defense Department na mapung oiba thodang laudana honari. Churachandpur da kanagumba miyoi amana changbada tangai fadana laugadaba pass pibagi receipt hauzikti sabak faklaklai. Lob asina laukhatlakpa khongthangi manung chana kanagumba miyoi amana Churachandpur da changge haiba matamda piba pass ta miyoi adugi leifam phone number Aadhaar number amasung kari thabaki lakpano haiba mayek sengna palle. Lob asina haukiba September tang mapanda tha amagi validity thaba pass amada record number 2592 oiba aduga changlakliba miyoi adu UP dagi fasem kauba miyoi amani haina palle. Mahaki mobile number amadi Aadhaar number su receipt aduda mayek sena yauri. Miyoi asina changlapagi maramna potchai supply tawani hari. Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom su mateng pangbiyu. Naga taba mafam singda ngamkhai sambal khanaba thorang yaba ngamloi haina NVC FM na phongdorakli. India Myanmar ngamkhai paringi Manipur na sarukta naga taba mafam khaktada ngamkhai sambal khabagi thabak chathanaba India government ki thausil yaba ngamloi haina Naga Village Chief Federation Manipur NVC FM na phongdorakli.
NVC FM gi wangang loi Darthot Peter na phongdokpada India government na India ka Myanmar ngamkhai paring Manipurgi sarukta naga taba mafam singda ngamkhai sambal khanaba khanghan khiba wafam adu Federation asige anisuba assembly na yawa ngamloi haina yetnaba yaudana warep lokre Mahakna hai naga taba mafam khaktada Indo Myanmar border fencing taunaba India government na lokhatlakliba thorang asi naga singi hak matpa amadi yalhomi singi hak kannaba piriba United Nations Declaration gi wafam khongoinabani Maram asina Tamenglong Chandel Ukhrul Kamjong None amasung Senapati district ta khundariba naga miyamgi yaifanaba amadi hak kannaba Federation asina pirakpa directive khudimak naga village chief chengna ngakna chatpiyu haiba wafam sing thamki WMC Assam Unit na Chief Minister N Biren gi pukning chingsinkhre Miyoi crore ahum hena leiba Assamda khundariba masing yamzadaba maitai khunai gi tungi laibak tambang ngamdana leiriba asibu yengbiduna maitai bu ST listed chanaba darkar labor reporting athuba matamda Centerda thabiyo haina World Maitai Council WMC Assam Unit na Chief Minister Nongthambam Biren da cherol peduna taksingkhre World Maitai Council Assam Unit ki President T.H. Brajamohan na sign tauduna Chief Minister Nongthambam Biren da pisinkiba cherol aduda Assamda khundariba missing yamzadaba maitai asi Constitution gi schedule tribe list chanduna Constitution gi ngaklau asi natana maitai gi identity asi kanba ngamloi masi makna Manipur da hojik ST demand gi khongjang changsindringe mamangdagi Assamda maitai bu ST status pibinaba ihojang sinduna lakpani adubu Manipur da maitai bu ST oina recognition hek tawbaga Assamda khundariba maitai singbu ST status pinaba recommend tawgani haina Assam government ki maikedi meyek singna phongdorakli Assamda khundariba maitai sing asi economically amadi politically yamna awaba mayu naduna lakni maram asina Chief Minister N Biren na Manipurgi Chief Minister oiba khaknatana Assamda khundariba maitai sing asigi mapi mapa ama oiribani maram asina kumja lising ani kuntarukta leibak asida pangthokadoriba delimitation asi laktringe gi mang oinana maitai bu ST listed chanaba mari leinaba reporting athuba matamda center government ta thabiyo haina su Chief Minister Nongthambam Biren da taksenki Delhi da UNC ga nakal ahumgi marakta wari sanakhre makhatana November 15 da Senapati da wari sanaragani Government of India Manipur Government amasung United Naga Council UNC nakal ahumgi marakta New Delhi da ngarang wari sanakre mathang round gi wari November 15 da Senapati da sananaba matam lepkhre Presna Phongba Pauda New Delhi da ngarang nungthil New Delhi da India government ki maikei da Ministry of Home Affairs Manipur government amasung UNC gi marakta wari sanakre adumakpu ngarangi nakal ahumgi oiba Meepham aduna chaba warep ama laukhibadi leite India government ki maikei da Ministry of Home Affairs ki advisor AK Misra na luchingki Manipur government ki maikei da Chief Secretary Dr. Vinit Joshi Commissioner and Ashok Kumar Sarugyaki UNC gi maikei da council asigi president NJ Lorho General Secretary Varayo Satsang UNC gi working committee gi convener Samson Riyamai UNC gi hanigi president KH Paul Leo Naga Women Union gi president Priscilla Chiumai amasung All Naga Student Union of Manipur gi president Luikang Laksan Sarugyaki ngasi pangthokiba nakal ahumgi wari sanaba aduda chaba warep amadi lawba leikide adubu UNC gi demand adugi matangda makhatana wari sananaba lepkhibani Poknaphangge columnist Dr. Chongtham Narendra da RK Maipaksna journalist fellowship disingani kunmari pikre RK Maipaksna gi chama suba mapok kumon thoram ngarang nungthil pung ani taba matamda Jawaharlal Nehru Manipur Dance Academy Imphal da RK Maipaksna Memorial State CD na pangthokre Tharam asida Padmasri Aribam Syam Sarma amadi Professor Nomainthem Tomina mathangsitna Meepham loi oina sarukyaki Tharam asida Poknapham Pauche gi columnist Dr. Chongtham Narendra
The Tarataruk Suba RK Maipaksna Journalist Fellowship Lisingani Kunmari Piduna Ikai Kumnaba Utki. Thauramsida Manipur Sahitya Parisad Imphagi Chairman Longjam Jaychandrana Manipurgi Sahitya da Lebak Ningbagi Isai Amasung. Saireng Haiba Hiramda Tarani Thoi Suba RK Maipaksna Memorial Ge Wangaki. Thauramsiga Mari Lainana RK Maipaksna na Bengali Mayekta Iduna Fongba Manipurda Ihan Hanba Saityagraha Andalon Gimaite Mayekta Itolaga Anisuba Kutnam Fongbaga Loinana Chama Suba Mapok Kumongi Nixing Che Fongsu Fongki. Paugi marak thatna loyalam E-PAO tabiriba khudimagna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adomsu mateng pangbiyu. Aroibada Maru Aiba Pau Amuka Hanabisari. Manipurda Tholiba Erang asi Loisinaba Center Langakna Awangba Thakki Meepham ama Phamkhre haina CM na Fangdorakli. Jiri Bamda Leriba Maitei Sing Centerda free oina Jathok Jasin Tauba Ngamdre. Churachandpur Bulamka haina Ontoktona ITLF na entry pass kaklaga miyoi kaya janghan bagi thabak jathare. Matang asida ayuki pau piba loizare loyalam E-PAO tabiriba khudimakpu amuka hana khurumjari.